अहानबदा मरोइबा पाउ थमजरी नेसो की थोंगी सिंगना यूनियन होम मिनिस्टर अमित शाह उनदुना नॉर्थ ईस्ट CAB सना हनबा यारोय हाइना अमुका हन्ना अकनबा वाफम थमख्रे यूनियन होम मिनिस्टर अमित शाह की कांगलुप नाइबा थौसिलसी मणिपुर मियाम बु करेमनबने हाइना मेनपेक के कन्वेनर युमनामचा दिलीप कुमार हाइख्रे इम्फाल मंडले फ्लाइट सर्विस होनबा सरकार असिना कन होनरि हाइना चीफ मिनिस्टर एन बिरेना फोंदोखरे BJP के MP सहूंगा अहुंगी मथक्ता कारबनिना तौनिंगबदा तौदुना लेरे हाइना शिवसेना मणिपुर स्टेट यूनिट के प्रेसिडेंट M तोंबिना हाइख्रे अमसुंग मणिपुर सरकार दिसंबर 19 विंटर असेंबली सेशन कौनब लौखिब वारेप अदु याबा ngamloi हाइना कोकोमीना हाइरकले खुरुमजरी टाइम्स ऑफ मणिपुर न्यूज यंग्रिबसिंबु तराम नोक्सरे हजिक मियाम द पाउ संदोना पिजरी ngarang dagi hogduna union home minister Amit Shah na CA bill gi matang da khananaba awangpok state taru ki stakeholders sing unabagi saruk amoy ngasi neso gi thongi sing unakre ngasi nungtil pung ama makhairong taba matam da neso gi chairman Samuel V Jarwa amadi secretary general Sinam Prakash na lusingba miyoi mangana union home minister ga unakhi unabadu da saruk yakiba neso gi general secretary Sinam Prakash na aikoi gi Delhi da leiriba paumi ga akhanana unabama da neso gi oinadi CAB sanaba yaroi haiba firep asidagi ahongba leiroi haina union home minister da ngasi suthamki ILP chanaba state singda CAB sanaroi haiba close yauri haina union home minister Amit Shah na thajaba yaba wafam thamlakhi maroina Assam ga Manipur ga di khananaba matamda Assam gi su Assam accord ki matungina makhoi gi land protection right lejai lemhori basi Manipur gi valley area khakta ngai hore Manipur gi stakeholder kauruktabagi maram hangbada Amit Shah na Manipur gi di ihan hana unakre haina phongdorakhi adubu kokomidi atopa issue gi unabani haina Prakash na phongdolamke hairi mipamaduda coordinator oina saruk yakiba neda gi convener su oriba Himanta Biswas sarmana makhata na Manipur gi stakeholder mayam ga amuk hana unakhi gani haiba wafam sing thamlakhi haina paudanglukhi So it's cited very clearly that 2016 the bill say puthorba adudagi koi strongly object tawla apni oppose tawla apni objection dum tawi aduga nesoge nadi dum bill say sanabi ara wafan say strongly thamame Hemant Biswas coordinate tawiduna haise northeast state singi tungan tungan mase tungan mai manadabni na tungan deal tawdadi yaroi haibagi statement thame adu koi nesona di madu yaroi northeast matoina madu maina deal tawgadabni haiba state taru invite tawaga Manipur kari invite tawituno na hangba matamda mana Mini mangani mamang da Manipur na ihan han unagre hai ana kana unagre kamai to no han konsta moina unagre hai adi gogomi ga unabadura na ha na au na adi different matter ni adi moi gi kanu gi dan CAB gi matang da nate adi CAB matang da no invite to te why na ha moi di adu zu unagre wai sana ga ha bi view du ni thami se adu ko tawde na na unade an khalam ni koi invite to ga bi invite to kani ha bi wafam thame adu aina di maina moida tawthabadu gi matang da moida di phajana di aina hajaro Panba yai ngarang ayuk pung mapan taba matamdagi Union Home Minister Amit Shah na CAB gi matangda khananaba Northeast State taruki stakeholders sing unaba horakpani Tripura ge CM yauna civil society political party amasung students organizations sing unaki Mizoram gi oina state adugi Chief Minister yaudrabasu Law Minister yauna civil society sing unaki Assam gi mahiroi lup ama oiriba All Assam Students Union asugi December gi tang ahumda amuk unagadori December ahumda unagadori basida asu amasung Nagaland gi stakeholders sing yauri Union Home Minister Amit Shah ge Kanglup naiba thoksilasi Manipur miyam bu karemna bani haina Manipur ke convener Yumnamcha Dilip Kumar nangasi AIMS ki me losing da pangthokiba paugi mipamada phongdokre mana makha taraduna hojik chathariba parliament ki winter session asida CAB asi pass tawgani haibasi soidirba wafamni serak asida Union Home Minister na consultative meeting da saruk yanaba North East State tarukpu invite tawraga Manipur bu kantholambasi India ge Kanglup naiba thoksiladu uthokpani amadi Manipur gi praja singbu usittabani haina lawi illegal migrants singbu thingnaba regulation amata leitaba Manipur bu mirai bahibasi Manipur miyam gi hakman pani haina lawbaga loinena India gi
manung chana leiriba lebak amani haina lobidre takbani North East State pumbada taliba demandi North East ta CAB sanaba sungya yaroi haibesini asigumba siriba tanja sida miyam punna amata oina warep lominenaba manpack ki loop marfun nipan ge oiba khananenabage mifam ama hayeng December amada kwakathel da leiba amukogi office ta pangthokani amadi mifam asida loop khudibakna matam sana lakpiduna saruk yabiu haina su appeal tarukli Manpack has also intimated and we have also organized an emergency meeting tomorrow, 1st December 2019 at 10 a.m. All the 88 constituent member organization of the Manpack, and it will be held tomorrow by 10 a.m. at the office of the Amuko just to chalk out the strategy and the next step of action to fight against the CAB, the implementation of CAB or for not passing the CAB in the ongoing parliament. We will continue our agitation for withdrawal of the past CAB in that case also. Malem gi tuan balibak sing yauna India dagi lakhiba lamkoiba sing amadi lalon etik tawriba sing da natana lamdam asigi miyam ge apamba yenglaga lengak asina sathariba Manipur Sangai Festival lising ani taramapan asi numini ni sangtokpani yumthangnariba lebak sing gi marakta afaba mari thamnabagi pandamda tungkoiba Imphal Mandle flight service haunaba sarkar asina kan honari haina Chief Minister N Birena haikre wafam asi hojik sathariba Manipur Sangai Festival gi saruk amoi nangase mapal kangjibungda sanakiba India Manipur amadi Myanmar Mandle gi ahumlak suba Women Football Exhibition match hongdokpagi thoramda chief guest oina saruk yakiba Chief Minister N Birena haikibani mana haiki Sangai Festival asi hojikti International Standard Festival ama oire mapalamdagi miyoi kya amana saruk yaba lakliba asi Manipur gi yamna sauthokchaningai ni masigi kanaba lamdam asigi miyamna lahongna bohonasi Pangthok liba Sangai Festival asida lamdam asigi fazarba nat chanabi sing malem gi miyamda uthokna bagi asoba tanja ama supiri maramaduna Manipur gi miyamna saruk yaduna mai pakpa festival ama ohenbada mateng pangbiyo haiki Imphal Mandle here service therapy privately, so the privately they say regular something about government university price bahaya of the company may support I civil society something I know they product se hamaरी yang mereka komen juga but civil society sih जो hamaरी थमनी हाइजेनिक गोगाना का सी इस मेंटेन तो सी Citizenship Amendment Bill gi matangda Union Home Minister na kobo mifamda state asige stakeholders sing yahondabasi yamna laibang thibani state asige stakeholders sing yahongadabani haina Shiv Sena Manipur State Unit ki President M Tombi na phongdokrai wafam asing ase babu prada leiba Shiv Sena gi office ta pangthokpa pawgi mifamamada phongdokhibani party asige lusingba kya su sarugya ki pawgi mifamaduda President M Tombi na makha taraduna BJP gi sasan hek lakpaga state asigi miyamda asauba awaba kya piduna lakle Praja sing laitapam khanghandana thamle BJP ge MP sahumga humgi mathakta karabanina tawningbata tawduna leire maragasida Bharat CAB chanahangani haina Home Minister na mafam khudingda haiduna lakpane bill asigi matangda stakeholders sing amadi lusingba kya yauna khanaraba amadi khananaba kawba mifamda state asigi amata yaudabasi yamna laibak thibani thong asi Shiv Sena Manipurna hakchina lawi Home Minister na khudakta stakeholders sing kauduna khanabada yahongadabani amoromda Bharat amadi Myanmar ga lonaba mafamda subsidiary pillar yungbagi matangda lona thabak paikhalambasi party asina lumna lawi ngamkhaigi mari leinaba thabak tawba matamda miyam khangna tawba tangai fade nakalamoromda Maharashtra da Shiv Sena na sarkar semlakpada Manipur State Unit asu nungai pa phongdokli amambada thabak tawba yade haibadu mayek sengna takle haiki
तोंगान मणिपुर की रेवेन्यू डिपार्टमेंट लेबा अखोई ऑफिसर सिंह पाउ फंगदना मधुकी सर्वे तौबा सब्सिडरी पिलर युंगनबगी होनबा अद्वाई की पोतुदा सटांगी प्रजा सिंह हुजिक चंगसल लेबा अदुगा मोगी पुनिंग नुंगाई तब ममित की मपी ताबसी कोनबा स्टेट गवर्नमेंट अथुम मतमदा ब्रह्मा की शु अदुगा इंडिया की शु अदुगा मणिपुर की शु मिहुत यावबा नेशनल की ओइबा अदुगुंबा इंटरनेशनल की ओइबा अखोई की सब्सिडरी पिलर युंगिबसिंग मधु थिंगबीननबा पुनमकी अयाब यावरकांदा मधु सब्सिडरी पिलर सिंग युंगिबीननबा शिवसेना अमदी अईगे समिनजरिबा अखोई के समिनजरिबा पॉलिटिकल पार्टी पुनमक्तगी मसिमबा स्टेट गवर्नमेंट अमदी सेंट्रल गवर्नमेंट अपील तौजरी पाउगी मरक्तन अतेन ब्रेक मतंग लौमिनसे Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. ब्रेक के मतुंग दा मखादा पाउ पीजरे हौजिक चथरिबा पार्लियामेंट के निंगथम मिफम असी डिसेंबर 13 दा लोइगदब मरमना मणिपुर सरकारना डिसेंबर 19 दा विंटर असेंबली सेशन कौनब लौखिबा वारेप अदु याबा ngamloi haina कोकोमिने थादरप चेरोल मन हाइरि चेरोल सिना मखाताना इंडिया गवर्नमेंट की वाखलोंदा ऑटोनोमस टेरिटोरियल काउंसिल अमा सेमनिंबगी ममी ताबा मरमना एटीसी असि सेमबा यारोय हाइबा वारेप मणिपुर सरकारना लौगदबने हाइना ngarang pangthokiba miyanggi mifamna amata oina warep lौखिबने मसिगा मरी लेना डिसेंबर 10 फाउबगी मनुंगदा मणिपुर सरकार विंटर असेंबली सेशन कौंदुना मणिपुर के अपुनब सक्तमदा कायगदबा एटीसी सेंबा यारोय हाइबा वारेप लौगदबने हाइरि प्रधानमंत्री श्याम योगी मनधन PMSYM अमदी नेशनल पेंशन स्कीम फॉर ट्रेडर्स एंड सेल्फ एम्प्लॉयड पर्सन के मतंग मियाम पुनः खंगमिनब अमदी मिंगचनब पेंशन वीक पेंशन सप्ताह हौदोकपगी थरममा पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS के हॉल पांथोखरे मणिपुर सरकार के लेबर डिपार्टमेंट सिंधुना पांथोकिबा थरमदुदा लेबर एंड एम्प्लॉयमेंट मिनिस्टर TH राधेश्याम Manipur Building and Other Construction Workers Welfare Association के चेयरमैन H Dingo, Additional Chief Secretary Labor and Employment Letkogen Hawkev, Deputy Labor Commissioner के Bono MCS अमदी W Dilipsu सरुग्याखे, Organized अमदी Unorganized Sector दा थबक तौरिबा मियोय क्याना थरमदुदा सरुग्याखे, थरमदुदा Minister TH राधेश्याम मखा तारादुना Prime Minister Narendra Modi na हौदोखिबा स्कीम अनि PMSYM अमदी NPS Traders Scheme अनि असिगे कानबसिंग मियामदा फंगनबा पांदमदा पालन थरम असि पांथोकपनि PMSYM गी ओइना भारत लेबर लाख 35 अमदी NPS ट्रेडर्स स्कीम गी ओइना लेबर लाख 15 मिंगचनबा पांदम थमलिबनि मियामना लेकाई लेकाई द लेबा कॉमन सर्विस सेंटर CSC सिंगदा चटुना मिंगचन बि अमदी स्कीम असिगे कानबसिंग लोबियो हाइखे सामा फंगोगा हेंग सही कुंट्रा लेरगा लोपा लिसिंग अहुम फंगोगा भेलु बानन अदो इदो रिवाइज रोपये सरकार तोलब रिवाइज तौबदना लिसिंग अहुम पिनि एसि तरुक पिरकोस है अदना अदोंगी नेगेटिव ओइबो थालो पिरकांदा पेंशन स्कीम सि लौबिना होनबियो मयाम मतिंग पानब लेबने सरकार से अदना सरकार दा सोयंगाम यावर सु सुंथोबियो मयाम ओआना खुदिमा कोइ शेयर तोबिनसे अदुगे एनरोलमेंट अनकी हप्ता अथरा कनो मिंग चनबिरगा भारत की मनुंगा मणिपुर ना खाइनी बेस्ट ओइ पिक्चर सो हाइबे समथंग मयाम द उडसे अमरोम द डिस्ट्रिक्ट एडमिनिस्ट्रेशन जिरिबाम अमदे लेबर डिपार्टमेंट गवर्नमेंट ऑफ मणिपुर का खुसम नदुना
ngasidagi hogduna numit 8 ni chuna sathagada pension week Jiribam gi DC office conference hall da hogdokre thoramaduda labor department ki inspector K Tiken Singh Jiribam DC Mayanglambam Rajkumar amadi ADC Jiribam and Bankim Su sarugya ke thoramasi ga mari lenena Mayanglambam Rajkumarna miyam da pension haibisi karino amadi government of India gi tuan ba pension scheme singi matang da ningthina khanganabagi pandam da ngasi gi asiguma thoramasi pangthokpani ahal oiraklaga thabak suba ngamdraba matamda pension asina chawna mateng pangadoribani India government ki makhada National Pension Scheme for Traders and Self-Employed Person amadi Pradhan Mantri Shram Yogi Mandhan PM SYM Highway Scheme ani lay highway scheme sing asi miyamna pambiragadi CSC da chatuna mari lenaba document sing piselaga scheme asi kanaba sing lobiyo high k celebration of pension week 30th November to 6 December for Saturday adigi program ni PM SYM hai Pradhan Mantri Shram Yogi Mandhan picture chawgira aina sum jingjabada isada su apply tawjabada kona wa hai leite adum yamna lai yamna sakini kajikang lai kajikang chakini si adum hongna san ai monda saving ki culture ma lakan bai basi yamna maru oibra hai hai na khanjai Manipur State Power Distribution Company Limited Thobal Division gi makhada Wangjing Sub Division gi office amangasi hongnabi matungina Lamding Higher Secondary School manake Kalimai Complex me ada hangdokre ngasi anobo office sangawagi thormaduda MSPDCL Electrical Circle 2 gi General Manager B Ivomsa Sharma Thobal gi Deputy General Manager Y Sauba Kaksing gi DGM M Ravi None gi DGM Mohammad Riazuddin Thobal gi Deputy Manager Mohammad Nasimuddin Deputy Manager Commercial R.K. Robert Amadi, Supervisor A. Milena Atoy Baling Birkwasing Wina Sarugya K. Office Edu Sangaraduna, General Manager B. Ivomsa Sarman Hai, MSPDCL Thobal Division Asina Koliba Mapam Sing Asi, Park Sawana Maram Oiraga, Consumer Singi, Awaba, Kudongsa, the Bakagi, Wakat Sing, Matam Sana Tabaka Ontopangamde, Asigumba Miamgi, Awaba Kiasi, Karadang, Hantan Bangamnaba, Wangjing Subdivision Asi, Nona Hangdopani. Nona Hangdoliba Subdivision Asida, Wangjing Lamding, Sangayufam, Tenta, Uyal, Wangbal, Hairok, Kairim Salumpham, Kongzom, Texam, Sapam, Samram, Langatel, Pundray, Papal Nasingbagi, Apunba Consumer Leasing Kunhele. Subdivision Asina Kolibum Pump Sing Asigi, Consumer Singna, Mayok Nariba Awaba Mandi, Kudongsa de Basing, Miamna, Wakapayagani. Aikoi Masel Tatok Tasintona Duna, Hena Fagana Bahona Minasi High K. Parja Singi Awabachi, Apigi Bending Station, the Risas Toba. Complaint over my yard of a quarter about no idea that Akwiki Wangjing Lamding Sangayu Pum Tenta, we are Wangbal Hero, Kaiden Biko, Salung Pum, Kongjom, take some sapum, Lanatin, Pundri, Papan, Samram, the Libir Prajaching no idea doctor, high was subdivisions of Chaquina. English ngani taratrettage hona India ge Prime Minister Narendra Modi na hodokiwa cyclotron ge matung ina CAFN PD Minister Karam Shyamna November 13 dage horakiwa sagol sen khudinge cycle thawbuge chahi ani surupa kumon thoram oina langthawal kendra ge akoibada cycle thawduna miyam da paujel kya sandokre kumon thoram asiga mari lenena Lilong Higher Secondary School ge mahiroi tarani thoida cycle su yenthoke thoram aduga mari lenena minister na fongdorpada hapta amagi manungda nongmotang oiribasu cycle thawduna thabak chatliba asina India gi mipung khudimangna thoraklabadi thau sejina bigi chang hanthanbada natana pollution gi chang su hanthali amadi haksang su fana thambangam afaba thabak ama tawbada ikainingai leite amaromda ngasi ge khongset asina kendra sige akoi bigi lambi thongi phibam su khamangam le lambi semada si thawriba mafam sing handaki tam asina loidringai soidana semgani haike amaromda school fagaransi mission gi makhada sengbatliba Lilong Higher Secondary School asigi oina Chang Nine School Karakpa Satra Sing Dangasi, Cycle Sing Yentolibasi, Makoi Bu Puning Togat Utpani, Cycle Toraga, School Karaktuna, Miam the Cycle Tobuna, Piba Kanabasing, Paujel Oina Sandotuna, Malemasi, Apabalambida Puraknaba, Honabada, Miam Puna, Saruyaminasi Haike. Akoi Sayolamgi Manunda, Lairiba Baratki, Koti Samaga, Puntramu, Lairibasna, Magi Profession, Duti Dana. Politician werasu, IS officer werasu, any level la lariba mi kudinguna sayola mada noma, magi cycle sit thauragadi, adi oil consume dawagi chang handahanba, hakchang phanba, aduga pollution phanba, sel thongi phibam phagalhanba,
ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯐꯕꯗ ꯃꯇꯧ ꯇꯝꯒꯗꯕꯅꯤ ꯑꯐꯕ ꯃꯇꯧ ꯇꯝꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯣꯏꯗꯕꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯀꯥꯟꯅꯕꯗꯣ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯈꯪꯉꯛꯈꯤꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯂꯝꯗꯝ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯌꯥꯏꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ 62ꯔꯛ ꯁꯨꯕ ꯆꯤꯡꯇꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CPIꯒꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯗꯣꯛꯇꯔ M ꯅꯔꯥꯅ ꯍꯧꯈꯤꯕ ꯏꯪ 1998ꯇ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯕꯦꯝꯕꯔ 30ꯗ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯃꯛꯅ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯂꯛꯄꯗ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯈꯤꯕ ꯌꯥꯅ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯧꯅꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯀꯜꯍꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯏꯁꯨ ꯀꯌꯥꯅ ꯀꯣꯏꯗꯅ ꯂꯩꯔꯛꯄꯁꯤꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯨꯝꯅꯃꯛ ꯊꯔꯛ ꯍꯨꯡꯒꯠꯅꯕ ꯃꯇꯝ ꯑꯃꯅꯦꯕ ꯃꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯑꯅꯧꯕ ꯏꯐꯔꯠ ꯃꯌꯥꯝ ꯑꯁꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯔꯥꯖꯅꯤꯇꯤꯒꯤ ꯐ꯭ꯔꯟꯠ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯗ ꯐ꯭ꯔꯟꯠ ꯃꯤꯟꯁ people asigi magi saktam kaidan leijaba toy masung punna nungsi chanana parampara dagi chanari bicing masung tanggi apunba saktam si kaidana aikoi mang changchin bangamba manipur mu ohensi haibagi wakhalon ado nahono wasak minabagi tangai phadaba leire na khanjadana ngasigi numit ase aikoi manghan jadana anouba initiative amada mayam punna phaminabani Jiribam district ki manung chena leiba NH 37 dagi kilometer 2.5 chatlaga leiba Babukhal village da Manipur Food and Industries Corporation Limited MFICL gi vice chairman K Sharat Kumar amasung SP Jiribam MOV IPS na lusingba kangbo mana khulasida hakteng na setuna khuladugi awana amadi lambi thongi phibam yengchinkhre ngasigi khongset aduda SP Jiribam amadi K Sharat Kumar na yumthong khudingda changduna yengchinkibagolena khunja singa pukmen pawmina ki khongset aduda saruk yakiba Jiribamgi SP M Movina khulasida leiriba khunja singna thabak subugi hainabi thamse laihau leiba lamsing marang kaina leiriba sida khunja singna thawai hakchang yauna matam gi oiba ensang napi ohai wahi thabiu haike khongset aduda saruk yakiba MFICL gi vice chairman K Sharat Kumar na ngasi khulasida thengnariba awaba yumlei kairei lambi thongi phibam asi puning thoganingai oide amadi lakadoriba academic session asidage khulasida leiriba mahairoi sing asi mahai tamba yanaba thorang tawgani haina thajaba piki nakalamoromda khulasigi maruoiba thong asi sembinaba lengakta taksingani karigumba lengakna sembidaba taragasu mahaki maikaidage thong asi semgani haina kunjasingda thajaba piki leiriba khungang asigi yamna dependable oibasi khoi sida sohodadi yamada dukan ama phamge te hingbe pofam ma pham jingbe adubu sidi ekhoi prithimata ekhoi isona pibiramba prakriti na piramba ekhoi gi sana leba hariba leba asida ekhoi depend taruga hingba changi hingba tabani aduna masida ekhoi khwaidagi chanaba kwa mana thaba aduga kwa thaba atopa horticulture ga mari leineba potchei sing thabana ekhoi gi hingnan bagi macha oibnina sida leibiri punamakna Seminim sing ichaliche sing mapang sing raja punamakna ekhoi thabak subagi wa culture do ekhoi leibagi darkar oi selebu amamda ekhoi pa la amul sing yang pinanabagi madugi ekhoi ayaba ina khona jabanu ayaba phange ekhoi manaba thamada mada himinanabagi panamadu ekhoi changsinabagi khongthang adu ekhoi yatpa hore nei myamda thamjari Babukhal Kulasigi Kunja Moina, P. Songo Mani Singh Fongtor Kibada, MFICL gi Vice Chairman K. Sharat Kumar Amadi, SP Jiribam M. Mobi Singh Kulasida Lakpiduna Kunja Singh Awana, Lambi Thong Yangshin Biba Sigidamag, Hani Alatana Tagachari Haiki, Amadi, Tomba Koba Kunja Manasu, Nasi Kulasida Lakpiduna, Kunja Singh Teneriba, Awana Kaya Yangshin Biba Asida, Yamna Nungaiba Fawi Hivana Jingba Wafungkaya, Fongdoke. Koida school gi awatapa amasung lambi thongi awataba sing makhata wada junction ngani haina mayam de students pibire madu aloina na khunja sing su masi khatanga asa thamduna mayam harau tayamba ga loina na ngasigi khudong jaba se lowraga makhata wada school singi awat apa amasung maranai oiba khaudagi karigumba oja sing lakrisu magi site gi na lupa
लिसिंग मंगा तोना ओजा अनी खक थम्बिनी हाइबागी एक्सपीरियंस पीबीरे मसीगिदमक्ता खुंजासिंग याम नुंगाइबा फोंदोक्सरी स्कूल ओजागी मतंग सात्रगी लंबीगी सोंगी हाइबिरमिसिंगसे ख्वाइदगी अखोगी मरुओइबा थबक नातनी अदु मसीगी थबकसिंगसे थबक ओइना पांथोक्पिराबदी मफम असिदा लैरिबा खुंजासिंग ओनगी सिंगना खुंजासिंग पुनमसिना हाइंगाइ लेतना पेनगनी पुंसी चुपसिदा मकोई लमनमा सिंगमदब लमनमा तोनसिंगरे हाइना अखोई खजरनी मालेमगे लेबाक मंगा ब्राजील रशिया चाइना इंडिया अमदे साउथ अफ्रीका ब्रिक्स लेबाकता लेरिबा क्लास 1 दगी 12 फाउबंगी महिरोई सिंगे ओइबा ऑनलाइन मैथमेटिक्स कॉम्पिटिशन दा मणिपुर के हानबे स्कूल ओइना बिष्णुपुर डिस्ट्रिक्ट के क्वाक्सिफाइड लेबा मदर्स प्राइड एकेडमी दा पांगथोखरे ngasi pung ama chumna pangthokiba online exam aduda school asigi oina nongmada sip nifan thongna khaidokduna sip amada mahiroi 12 na competition asida saru yari Mother's Pride Academy ki co-founder Konjengbam Devendrona thoramga mari lenena phongdokibada BRICS lebakta leiriba mahiroi singi marakta cultural educational system mathematics amadi nungsi sanana leinana bagi pandamda November 16 dage hauraga December 16 fauba competition asi pangthokpani nakalamromda school asida education in the 21st century haiva hiramda nomigoiba ahumleksuba educational conference amasu school asigi principal ke Vasantana share logduna pangthokhi छात्र सिंसी अखोगी मैथमेटिक्स की लॉजिकल रीजनिंग स्किल लमा मसिगी मतंग सिदे दा कंपटीशन अमा तौबनी मैथमेटिक्स सी प्रमोट तौननबगिदमक्ता ब्रिक्स मैथमेटिक्स कंपटीशन सी करिगिदम पांगथोइनो हाइबा मतमदा हारिबा लेबाक मंगा असिदा लेरिबा छात्र छात्री सिंग असि अखोगी करि हाइतारे कल्चर की लमदा पीस की लमदा मोइसी प्रमोट तौननबा अदुगी इंटीग्रेशन अमा पुरननबगिदमक्ता पांगथोपनी पाउगी मरकथन अतेन बब्रे मतंग लुमिनसे मैम हाय वेडिंग सेट्स खरा येंगे श्योर मैम सिगी सेट्सी अनु योरपनी मैम येंबियो जे सिसाम फजद्रो सिसाम फजद्रो जे यम एलियंस उई Mobile furniture wedding season asigi oina discount up to 30% ki khudong chaw pijari भैया ये सेवली तक से बुकिंग तक सेंजर yang ware Soktabanu loidi wabdo koknaba rebalance Soktabanu koknaba rebalance habadi electrolytes amadi energy rebalance Ano amadi nungai pa government ki thaba ma soina phangba yargani ICS coaching center na 100% job phangnaba gi damakta guarantee pidun lagli India की ओइना सरकार की तब क्वाइटगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सोहानगन ICS की थोदोब फीचर्स सिंगदी कोर्स अमखक की प्रिपरेशन तौबिरगा तोंगान बा डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तौब ngamale इम्फाल दा लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चावजु थमजरी For details, please contact ICS Coaching Center Imphal, Kasamthong Hodam Lairak. Break ke matung da makata pa paung pijari. All Loktak Lake Areas Fishermen's Union Manipur Alafomna Loktak Mayada Loktak Inland Waterways Project ama lakpasi yamna live activity haina Alafom ge secretary or Rajena Manipur Press Club ta pangthok pa paugi mi pamamada phongdokrai. Mangna makata raduna Seltan ba yanaba Loktak Development Authority na Loktak Patpu kanna bohona gadra hairaga asigumba project paikatuna pat asi manghan nava honarpasi anti social animal ni haibada haiman bathokloi Loktak ecosystem environment biodiversity bu manghan nava honarpa masak sing asi miyamna yaba ngamloi amromda Guwahati High Court na karigumba Loktak pata anuba sakhat thorang kaya paikhalakpa matamda court ki ayaba yaudrabadi yaroi haina August ki tang tareta right takravani adubu athingba leina LDN na ningliba adu fangna ba honabada Loktak patpu mangna ba honarpa asi akan mamongda yaning de haiki मखोगी तोंगान प्रोजेक्ट कया सेल तानबा यानबगिदबा अदुगुम्बा प्रोजेक्ट सिंग असे सारकपा हैबसे अखोगी लेजरीबा लोकताक की मागी यूनिक हिस्ट्री मागी लेजरीबा एनवायरनमेंट दा मागी लेजरीबा बायोडाइवर्सिटी दा मागी इकोसिस्टम दा पूरा डिस्ट्रॉय तोरकदबा अदुगुम्बा खलगी पोरम ओइबा लोकताक डेवलपमेंट अथॉरिटी हैबसे लोकताक पु डेवलप तोगदबा सेफ तोगदबा हारिबा लोकताक डिपेल तोर हिंगे प्रजा सिंग असे लोकताक सगोनन संग सारकदबदो 사갓쁘기 mahota makuji mangana hona bamphumdagi displacement tongna honarakpa makogi mayum makai mai thagi bese prithvi da sanadaba adugu mathabak kaya tawba adugu madi adugu sangsara mo oibna
मोजे इनकी सोशल एनिमेल है बसे प्रजा सिंह मोजे लौर कालदा मखोन तोरकदुरिबा थबक असिजु असागी लौता की मागी इन्वायरमेंट मागी इकोसिस्टम थुगाइरकदबा अदुगु मरम ओइबना अखोइना मखोगी प्रोजेक्ट से जानिंगदे हाइना कंडेम तौरिबनेबा म्यांमार की मंडलेद खुंदा लेतादुना लेरिबसु अखोगी पोंगफम लमदम ओरिबा मणिपुर बुनुंगसी अखोगी लेनरिबा इगी मरी असि मालेम असिना लेरिबा फावबा तनहनबा पामदे हाइना मंडलेदगी लाकपा मेटे लाइब्रेरी की एडवाइजर सोटिना थमोइसोना फोंदोखरे इसिल इनाउसिंगी इगी खोंगु लीदुना अवानुंगाई वारी सानरुगनि हाइदुना थासिगी कुनिपांदा इम्फालदा थुंगलकिबा सोटिना ngasi पाउमिसिंगा उनबा मदा महाना मखा तारदुना मंडलेदा लेरिबा मेटे लाइब्रेरी गे मिहुत कांगुना ई मरी सिंबु उननबा अखोगी हौरफमदा लाकपने अखोइना खोंगजोमगी खेवा चिंगी खोंगजोम वार मेमोरियल कॉम्प्लेक्स लेबा अथौबा इपाइपुसिंगी मितमदा हाइले कटपा फंगजबा असि हानिया लेतना नुंगाइबा पोई हाइखी सिगसो याखोय मैदे ये मसेमन हाउसना फनगना याखोयना लाबनि खोंगसेट अदुबु लुसिंगलखिबा मणिपुर हुयन लालोंग लुप के असिस्टेंट जनरल सेक्रेटरी वांगंबा मैतेना मंडलेदा लेरिबा अखोगी ई मरी मैतै सिंगना मणिपुरदा चनिंगलबसु चटपा फंगदना लेरखिबा अदु येंगलगा खोंगसेट असि तंगाई फदना सिनबनि हाइखी अखोगी इपा इपुसिंगी अखोगी खुबमसिंगदा अखोइगा मखोइगा मोइनसु चनिंगे हाना अदुम हाय अदो मोय संगाई फेस्टिवल का थुदोंनदी मरी लेनदे हंतकी खोंगसेट असे अदो मतुंग ताबदसु अखोगी अपुनु मणिपुर थांगतागी माइकैदगी असुनाकंदा अखोगी मंडलेदा हाइबा महिसे तंबदा अखोना पैमता पैसा लौदना अखोई कथोपा लोइनना कोनसु मतेंग पांगनी थांगमैबन तरुंगदा लेबा रोंगमै नागा बाप्टिस्ट एसोसिएशन सेंटर सर्च इम्फाल गे यूथ डिपार्टमेंट असिंदना ऑब्जर्विंग द सीजन ऑफ लव एंड गिविंग हाइबा टीम द नोमैगोइबा ब्लड डोनेशन कैंप कम अवेयरनेस प्रोग्राम अमंगसी रिम्स के ब्लड बैंक द पांगथोखरे तोरमदुदा यूथ डिपार्टमेंट की थौमी कुन हेनबना सरुक याखी के मदुगा मरी लेनेना RNBACCI गे यूथ पासर गाइपुइसुन मलांगमैना लमदम असिदा खुंदामिनरिबा फुरुप खुदिमकपु नुंसीबा उत्पा ओइना ngasi के मसी पांगथोकपनि लोइनेना क्रिसमस के मतमसु लाकपना मपु माना मियोइबा खुदिमके मफमदा उत्पिरंबा मिनुंसी अदु उत्पनि ngasi कटलिबा ई असिना कनागुंबा इगी मथौ तारकपा मियोइ अमगे पुंसी कनगदौरिबनि हाइखे पी थोकपा हाइबसिदे एखोय कना एखोयगे रिफ्लेक्टिंग द लव ऑफ गॉड हाइबने अदुगे हाइबगुमना क्रिसमस हाइबसिदे पिथोकपा हाइबदिना देयर इज जॉय इन गिविंग असिसे एखोय ईश्वरना बाइबल हाइब अखोयना ताकपिबदो एखोयना एखोयगे यूथ डिपार्टमेंट ngasi dum pangthokpane कक्सिंग डिस्ट्रिक्ट के वाबगाई केंद्र के मनुंग चनबा इरोंग से साबदा लेबा इरोंग से साबा डेवलपमेंट फोरम के अनिरक सुबा मपोकुमन थोरमगसे फोरम मसिन सिंदुना इरोंग से साबा मया लेकाय दे लेबा फोरम मसिगी संगलेंदा पांगथोखरे तोरमदुगा मरि लेनेना फोरम न सिंदुना पांगथोखिबा अनिरक सुबा विलेज लेवल के मैथ्स अमसुंग साइंस कंपटीशन लिसिंग अनि तरामापन गे मकोंग मथंग ताक्रबा महिरोसिंगदा मना मतुम पिदुना पुनिंग थोगतपा अमदि मोहम्मद हनीफ शाह मेमोरियल आउटस्टैंडिंग अवार्ड लांथोखे ngasi gi thoromadu wabagai kendra ge MLA Mohammad Fazur Rahim ne chief guest ICDF के प्रेसिडेंट मोहम्मद औरंगजेब ना प्रेसिडेंट अमदी माइबम उसिवा जिला परिषद के मेंबर मोहम्मद फखरुद्दीन हायल हंगुन ग्राम पंचायत के प्रधान मोहम्मद सिकंदर अली इरोंग से साबा ग्राम पंचायत के प्रधान मोहम्मद इस्लाउ रहमान मद्रासा मजाहिरुल उलुम इरोंग से साबगे मोहम्मद अलजा मौलाना अब्दुल मनाना लोइनना सोशल वर्कर मोहम्मद रियाजुद्दीन अरिबमना गेस्ट ऑफ ऑनर सिंह ओइना सरुक याखे थौरमदुदा वांगलंदुना MLA फजुरना फोंदोखिबदा हनीफ शाहगी मिंगदा मना पीबसी तोकम थोकपनी हनीफ शाहदी असेंगबा मियामगे लुसिंगबनी ngasiगी मिरोलना लुसिंगबसिबो कौफम थोकते इरोंग से साबगी लंबी असि अथुबा मतमदा सेमनबा वर्क प्रोग्राम दा हापलगा लेरिबनी मियामना वारबसु वाना मतम खरदी खांगमिनसि हाइखि Directorate of Handloom and Textile Government of Manipur के सेंथंग मखादा वीवर सेल मणिपुर ने सिंधुना बनाना फाइबर के मतांगदा नोमगी ओइबा ट्रेनिंग प्रोग्राम अमंगसे जिरिवाम के PWD गेस्ट हाउस दा पांगथोखरे ngasi gi program aduda banana fiber dage lang kamaina tinggadage haibigi demonstration amadi banana fiber na saba nupi gi inafi na chingba polam kya se utke athoiba mithunglen gi oiba warol pereduna MFICL gi vice chairman K Sarat Kumar na Jirivam district asida kanagumba kanagumbina banana fiber asigi polam singasi puthokna bohona bada mahaki maikaidagi angamba mateng pangani amadi Jirivam da leiriba nupi singi yaifanab gidamak lepalaitana honagani amadi mateng pangani haibu wafong kaya phongdokhe नोमगी केजी अममंतंग चिंगबा लफुदी मफम खुदिंग त फंगे अखोइना
lapu thoma saba iromba saba adudagi aikoina lapui saba adagi mana kanaba asigumba ngakta aikoina khalambado asidi manipur asida khwaidagi sondharaba amoina leiribase masidagi chawkhat thorangdu koi khudingmakta nupan khudingmakta tabuk phanganbagi masak amadu tamna chawna lei haibase sima khatangdi mayamna kawbigano Thoramapugi warolda Manipur River Cellgi President Laimim Ongbi Sorojani Devina Manipurda nupi nupa ayamba thabak fangdabagi awaba kaya mayongribasida mateng oneba amadi isani sabu thabak pijaba yabagi pandamda training asi pakthokpani Lampudagi matau karamna langsungudagi amadi kari hiramda sisinaba yabagi haibadu khanghangani banana fiber asina bag sing sisinaduna lamdam asidagi plastic muthanaba honarasi haike Bisnupur District ke Manung Chanba Tobulda Kulasigi Mamang Lekai Deleva Toksam Ongbi Sangita Devina Ahloerba Oiravi Singbo Ningtam Thana Lakpada Ngamjaba Kudol Tambagi Thoramamangasi Tobul Mayai Mandopta Pangthokre Thoramaduda Ahloerba Miyai Taratreta Ngamjaba Kudol Sing Tamki Thoramaduga Mari Lenena TH Sangitana Ningtam Thana Lakpada Ahloerba Pangal Soktaraba Miyai Singda Ngamjaba Kudol Piduna Makoigi Pukning Thogatpaga Loinena Minungsi Utpa Oina Ngasigi Thoramasi Pangthokpani Haike Tamjariba Jamlaba Kudonasi Jam Layden I told Dinati the way a hunting to the Aina Jam Nuxina in Tamjanga Pasita I had later but I can am to give Mating Jaudana Pigeoning but I Aina a hunting the Mating Taujabani Adubu the Chitahopa Aina Taujaning but Jam Chitabati Lehowi the way Ngamdre Matangi next year that Nasi Tauriba Sidegi Hena Sound Tobangamba Chorna Pinabi but so it's no Kairang Komidok Amade Kavaiswagi Apunba Anti-Drug Committee Git Homising Narang Nungtil Pung Amatar Paduaida, Drug Season of Banahamari, Drug Akorana, Jinga Lekaidagi, Fagapangam Cray. Makoi Buang Pahong Tawada, Drug Adu, Jinga Lambida, Mui Amadagi Lavani, Haina Fongoke, Adubo, Drug Yoliba Mui Adugi, Mamingdi, Kanglam Kide, Tungda, Committee Secretary na Makoi Alaban Kongduna Kusinake, Luinena, Makoi Fagat Kiba Polam Singadu, Komidok Bazarda Maitaduna Manghanke Amade, Lamda Mashiragi, Mayaka Vadrake Polam Singasi, Maru Fangna Mutana Bohonabada, Mipungkudi Magna, Mating Pang Biohaina, Miam Gepuning Sing Silakli. Paugi Maratana Temba Brematangaluminase. Private Sports Academy Guwahati na All Manipur Football Association gi makhada Khuman Lampakta lakliba December tang 8 tagi 13 fauba training cum trial selection pangthok jaragani 2020 session gi oina class 3 dagi 8 faub gi manungda leiba singna fazana sanana bagi damak amadi lairik ningthina tamna bagi damak Private Sports Academy da lengsin biro Private Sports Academy Guwahati gi Manipur branch gi oina hariba sanaroi sing ase logjagani loinana chahi tara nipal dagi kulhumdoi faub gi professional football player kontra logjagani thagi salary lising manga dagi kontra Pigani. Akupa moral gidama contact WU 700-523-5638 natraga ikagi email abumcha542@gmail.com. Hello. Hello. Pakong ama chalake. Chalune. Chahi amagi plan tawge haradi. Oh, phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba school du da adum changna na coaching tohonba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Last ba khong. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom.
Smart Tutorial Center. Revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730 999 192. Break yang matungda mayam butaram luxury makata pauda yamna leibak masa tadaba thonga moina tera khongsang bi mamang lekai da leiba chanambam bindur apokpa lekhidraba stage damogi tera khongsang bi maning local da paiduna thamba lok sangam ahumge phowai sakang da busingna mai thadok lamle thokdok asi ngarang numidang pung taruk lom taba matam da thokibane thokdok asi gi pau phangmadage moirang fire service ki kangbu mafam adu da lakhi adubu fire tender adu thoujin ba yadabadage tractor na ising tanki pusinduna mai adu muthatki Panbayabadi, Lawadu, Mingondagi, Lausha, Lauraga, Ubalongi Hairi. District Legal Services Authority Tawalamasung Kaksing District, Langmaidong the Leva, Langmaidong Higher Secondary School Gi, Legal Literacy Club Anina Pundasinduna, Nongmigoiva, Legal Literacy Amadi Quiz Competition Ngasi, Langmaidong Higher Secondary School the Pangtokre. Tormaduda, Manipur State Legal Services Authority Infalgi Deputy Member Secretary Sorokhaibam Sadananda. Langmaidong Higher Secondary School ki Principal Urikinbam Kunjo Amadi District Legal Services Authority Thawal gi Retainer Lawyer Khaidem Babitana Athoi Bamithung Lensing Oina Saruyake Advocate Nongmaitem Modusandrana Child Friendly Legal Services to Children and Their Protection Scheme Lising Nitrampan and Childline 1098 Aduga Advocate KHH Saran Kumarina Solid Waste Management Rules Lising Nitratruk Haiba Hiram Singh the Resource Person Oina Wangang K Mahiro sing na hanglakpa wahang singi pakom singsu ngasigi resource person sing na pekhi tungda thoram adu gamari lenena quiz competition amasu pangthokhi Malimgi oiba gender based violence ki campaign ki saruk amoina Women's in Governance thawal amasung IRDSO wangjing ani punna khusanaraga ngase gender based violence ki matangda miyam punna wakal tamena bagi thoram ama IRDSO gi conference hall da pangthokrai Family Court Thawalgi Session Judge Salam Imosana President Amadi Human Rights Law Network Infalgi Executive Director Rakesh Mehobamna Moderator Oirega Pangthokiba Kananina Baduda Police Amadi Ain Gilamda Thabak Toriba Akangai Singna Nupi the Hingsa Sathaba Thingbagi Maramda Marik Chumba Wafum Sing Thamki Ngasigi Kananina Badu Karigidamak Pangthoklibano Haibagi Matangda Wing Thawalgi Convener Nonivala Narengbamna Ngasigi Kunaida Nupisingna Makal Makha Kya gi Mute Minasing Mayoknari Haiba Yauna Wafung Kya Phongdokhe Network Jati Bizati Nai Ke Tonga across the district Punna Punjana Rakana Tomilabani Maruina Wingi Maru Pandamdi enabling women in decision making happening Quigi the Singna Nupisingna what is the womb the Changmangam Daba Any kind of variable of whom the Changmanga Maktaba singer say Kuna, highly going to be singer say enable Henba. Ngasigi Kanan in Abadu the role of police in ending gender based violence. Practical challenges Haiva Hiram the Kaksing District Police KSP Victoria Yankomna Wanganke. Aduga. Domestic violence status of justice delivery. Practical challenges Haiva Hiram the Human Rights Law Network Infalgi Director Toksom Premlatana Wanganke. Jiriba Municipal Council ge Ward Councillor Tara ge Manungda Council Asige Ward number 4 ge Councillor K Bir Kumar Bu Council Asige Vice Person Oina Kankrai Council Asige Hangduna Leriva Vice Chairman ge Pharmacy Mention Vangasi Council ge meeting holder Pangthokiba Mikhalamada Yenaba Yaugana Bir Kumar Bu Vice Chairman Oina Kanke Mapu JMC Chairperson S. Santi Devi, Ward number 7 के Councillor Muhammad Abdul Salam, Ward number 2 के Councillor Lavio, Ward number 5 की E. Asalata, Ward number 10 की K. Ranjana, Ward number 3 की T.H. Purnima Amadi, Ward number 1 की Lalnai Muang Marna Sogat की Jiribam की DC, Mayang Nambam Raskumarna Fresai Togduna Pangthoki Be Mikhala Duge, Matungda K. Vir Kumarna Nauna Kalaba Vice Chairman Oina Certificate Su Kusina K. Taramanga Suba Assam Rifles Mantri Pukri Battalion Sinduna Imphal East Purum Kolengi Miyam the Electric Fisakon Kya Kusinapiki Tarama Pangthokre Assam Rifles na Matam Kya gi Mamang Digi Sataduna Laklaba Civic Action Program gi Makada Lamda Masida Kundariba Kunja Singamade Assam Rifles ki Marakta Lainaba Mari Hena Sesinaba Amadi Sako Tharangi Lamda Mateng Pangboina Ngasigi Program Masi Pangthokpane Purum Kolengi Kunja Singna Matam Kya gi Mamang Digi Tavak Supam Khangdana Lerekpadu Ngasi Yentholiva Kon Singasina Senmilon da Chawna Kanaba Piragani Haina
खुलसिगी चीफ एसएस डेविड ना फोंदोरकले Manipuri Battalion by Hanjin Hanjin Takat Pongokari, CO Amasung, Oyakogisi, Iriagi Puriba, Major Hakusai, Takat Pongokari, Adanangasi, and the Koji areas. My benching Tabuk Pangdabala Kama Laban, Mayama Laban, and the Handakti Masimichin Mayams in the Moi Taboksi. Pangwaknat the Namas in the Moi, Sandan Lambi, nothing but family Punchi Mashem Gadori have the Adumatic Harau was a Pongokari. Bihar da leiba Kisanganj jail amade Purnia Central jail da foreigner ek makada paduna chahi khara jail da leiruraba Myanmaris Muslim ahum ngasi nungtil morega yumthangnariba Myanmar gi immigration official sing da kusina khre ngasi kusina ki bamei ahum madudi Abdul Rahman Mustafa Kamal amade Muhammad Salim kawe makoi ahumak Myanmar da gi ngaktene makoi ahum jail da leibagi matam loibadage amade Bihar police ki tuan bo official sing moreda puraklaba matung Indo Myanmar friendship bridge maya da leiba Myanmar gi immigration officer more police ki immigration officer Mega Varna Osin Abukumar yauna Myanmar gi immigration officer sing da kusina kibani Delhi da leiba Kasarba Gandhi Hospital da postgraduate second year term libi mahiroi nupi ama mahake hostel ge kada masa matom ta sijiram le loinena thodok adugi suicide note fangbang amle hairi thodok asi ngarang ayu thokibani leikidrabi mahiroi adu Telangana dagini mahakna sijakiba adugidamak kanagumba mioi amatada maral piramkide suicide note aduda mahakna lauriba khongthang adugidamak mahaki imung manungna ngakpiyu haina iramki leikidrabigi imung manunggi miyoisingna police ta phongdorpagi matungina leikidrabi mahiroi asi mahaki mabok leikidabadagi wakhal nungaitena leirakibani hairi thodok asigi matangda Jama Masjid police station da case ama lokhatkre hairi hauji amuk sanabagi pau phangbigani Hojik Sathariba Manipur Sangai Festival lisingani taramapan gi saruk amoina mapal kangjibung da pangthokiba ahumlak suba women football exhibition match da Manipur Indiana Myanmar bu Panjil amasino da maithiba piduna winner gi mingtho lawkhre Manipur India gi amatangairaba goal adu anisuba half da jersey number 3 TH Umabati na chanke Chief Minister N Birena athoiba mitunglen oiduna sanakiba marup mapangi oiba football match adugi makong matang taraba singda kudolpat piduna leibak animaki sanaroi singbu puning thawatke Audacious Group Ningthonai na sinduna tha asigi kunmari dagi Yaripok Ningthonai gi playground da chathrakiba ahanba Audacious Cup 7 aside village open football tournament lisingani taramapan gi ngasigi match singda Moirangpurel FC Sora FC mai pakre punna team kuntrana group nipan thongna khaidokduna sanariba tournament asigi ngasi sanakiba ahanba match da Moirangpurel FC na AGN Ningthonai bu goal amasino da maithiba pk anisuba ground gi match dana Sora FC na Wangjing FC bu goal ahum sinoda maithiba pk tournament asige hayengi ahanba match da NFC Ningthonai amasung Pioneer FC Angtha ani suba ground gi match dana YWC Wangkem amasung YBIC Bamalekai aduga ahum suba match dana BYFY Kaisam amasung Huikaf FC Huikap na sanaragani hairi India amadi Myanmar anigi marakta afaba maru mapang oibagi mari thamnabagi pandam ngasi moreda leiba nifum doisuba Assam Rifles Battalion amadi Myanmar gi tamuda leiba Myanmar Army gi chaniga humputaruk suba LIR anigi marakta friendly volleyball match ama tamuda leiba Myanmar Army camp ta sanakre tamugi Myanmar Army camp ta sanakiba match aduda moregi nifum doisuba Assam Rifles Commandant Sumit Sud Major Ankit Sharma sarugyaki amadi Myanmar Army gi chaniga humputaruk suba LIR Office Commanding Officer Major Wailin Suna yauna atai official singna thormadu da sarugya ke amadi match aduda nakan ani gi oiba sanaroi singda commandant anina kudol pot sing piduna pungning thawat ke Moreda leiba nipum doisuba Assam Rifles na sinduna tha asigi kunum doide gi sathrakiba Solidarity Football Match king asi sanakiba aroiba final match da More Meitei Football Club amadi Tamil Youth Club anina sanakre More Gangam Langtol Playground da sanakiba match adu kunturuk super sector gi Brigadier Sunil Sioranna atoiba mithinglen oiduna hongdoke thormadu da More gi Assam Rifles Commandant Sumit Sud ADC members Chinai ba hawkif tamuda leiba Myanmar Army gi saniga humputuruk suba LIR gi Commandant Wailin Su amasung More da leiba tuan ba CSO leader sing amasung Maira Paibi sing na saruya ke final match adu da Mitei Football Club na Tamil Youth Club pu Panjil Marishino da maithiba PK
Hojing ngasi nungtil da phone kiba Manipuri pause sing ngasi ge morbe pau puni yang minase. Kanglaipak ki maira Nesoga Union Home Minister ga unaduna wari sakre North East CAB chana hanba yaroi hairamle Prakash Parliament BJP gi MP chahum ga hum leibana sarkar asina tauning ba tawduna leire Tombi Pension Week hawdokre and organization sector da leiriba sinmi sing ming chalhauna bohonasi Minister Radesham Pandam Koko migi mihut singa unakibaduna CAB gi matangda Manipur gi stakeholders sing kawrakta boiramle CM na India Manipur amasung Mandalay Myanmar football exhibition match hogdokre haina kiba wa ngaknasi ing chikpa lamdamama oina bohonasi Chief Minister afabagi matau tambada aikoi ikai gumsi maduna tungda mai pakpa misak haibadu oigani Karam Shyam Pausel Chingtam kanna bohonabada Jananeta Irabot ki wakhalon ningsingba mathautai Dr. Nara MSPDCL Rising Subdivision Office hangdokre Common Service Center singasi line miyamna khangnaba mawongdo honabiyu TH Radesham Kangla Pau BJP Sarkar hek lakpada Praja Singh Chafam Thakfam Khangdaba Mahairoi Singh School Chatkani Khangdaba Kaithel Kagani Karoi Khangdaba amada leire Tombi Manipur Sangai Festival Hojikti International Festival oire Chief Minister Manaba Naga Taba Lamsing Autonomous Council P bayana leire Kuki Singh na Taba Lamsing su tongan ba Territorial Council tanba horakle Inner Line Permit chana daba Manipur dadi keptagi kanba ngamlaroi awang nongpok lamdamda Cape na hena sathina suhan gadawri basi Manipur Kaptani. Thobal District Transport Union gi General Body pangthokre. Aroi bada moroi pom kana fangbigani. Neso gi thongmi singa Union Home Minister Amit Shah ga unaduna North East CAB chan hanba yaroi haina amukhana akan bawa phum thamkre. Union Home Minister Amit Shah ge Kanglup naiba thongsilasi Manipur miyambu karim nabani haina Manpack ke convener Inam Sa Dilip Kumar na haikrai. Imphal Mandalay flight service hongnaba sarkar asina kan honari haina Chief Minister N Birena phongdokrai. BJP ki MP sahum ga uhum gi mathak ta karabanina tawning bata tawduna leire haina Shiv Sena Manipur State Unit ki President M Tombina haikre amasung Manipur Sarkar na December 19 da Winter Assembly Session kauna ba lauki ba warep adu yaba ngamloi haina kokomina hairakli ngasi goyna di matang sida Manipuri Pau lejare Times of Manipur gi Manipuri Pau yang berbising ba mukana kurumjari